ꯃꯌꯥꯝ ꯑꯩ ꯊꯣꯡꯕ ꯊꯥꯛꯄꯗꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯈꯨꯠꯀꯁꯨ ꯂꯣꯏꯅ ꯄꯣꯛꯈ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯇꯨꯁꯤꯗ ꯁꯩꯒꯁꯨ ꯂꯣꯏ ꯄꯣꯛꯈ꯭ꯔꯦꯕ ꯉꯁꯛ ꯉꯁꯥꯏꯗꯤ ꯊꯥꯎꯅ ꯆꯣꯡꯕꯩꯅꯦꯕꯀꯣ ꯂꯣꯏꯅ ꯍꯦꯛꯇ ꯊꯣꯡꯕ ꯌꯦꯡꯉꯣ ꯊꯥꯎꯅ ꯆꯣꯡꯈ꯭ꯔꯕ ꯍꯦꯛꯇ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯏꯔꯒꯦꯀꯣ ꯑꯁꯤꯅ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯅꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯍꯥꯏꯗꯤ ꯑꯀꯣꯛꯄ ꯈꯔꯒ ꯑꯀꯣꯛꯇꯕ ꯈꯔꯒ ꯇꯧꯔꯒ ꯁꯤ ꯐꯖꯅ ꯏꯔꯣꯜꯂꯦꯕꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯉꯥ ꯇꯨꯡꯍꯟꯕꯤꯁꯦ ꯁꯤꯃ ꯑꯩ ꯁꯨꯝ ꯑꯩ ꯇꯨꯡꯍꯟꯕꯤ ꯉꯥꯁꯦ ꯁꯤꯃ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯇꯥꯎꯔꯦꯀꯣ ꯑꯗꯒꯤ ꯁꯤꯅ ꯀꯥꯡꯍꯧꯅꯦ ꯈꯪꯅꯦ ꯃꯪꯒꯟꯅꯦ ꯑꯗꯒꯤ ꯑꯂꯨꯅꯦ ꯇꯧꯔꯒ ꯀꯥꯡꯍꯧ ꯉꯧꯕꯅꯦ ꯀꯥꯡꯍꯧꯅꯦ ꯑꯗꯒꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤꯒ ꯌꯦꯅꯝꯗꯣ ꯑꯗꯨꯒ ꯈꯪꯒ ꯑꯗꯒꯤ ꯍꯋꯥꯏꯒ ꯑꯂꯨꯒ ꯇꯧꯔꯒ ꯀꯥꯡꯍꯧ ꯉꯧꯔꯦ ꯑꯗꯒꯤ ꯄꯥꯐꯣꯔ ꯈꯔ ꯌꯥꯎꯔ ꯄꯨꯡ ꯀꯥꯒꯦ ꯍꯥꯏꯕ ꯄꯥꯐꯣꯔꯁꯦ ꯑꯩꯈꯣꯏ ꯑꯅꯨꯅ ꯉꯧꯈꯤꯕꯗ ꯁꯤ ꯄꯥꯐꯣꯔꯁꯦ ꯇꯧꯔꯒ ꯉꯁꯤꯒꯤꯗꯤ ꯁꯤ ꯃꯊꯦꯜꯁꯤ ꯑꯣꯏꯅ ꯑꯩ ꯆꯥꯔꯛꯑꯒꯦꯀꯣ ꯃꯦꯝ ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯃꯊꯦꯜ ꯑꯩꯅ ꯎꯠꯆꯈꯤꯕ ꯃꯊꯦꯜꯗꯣ ꯑꯗꯨꯗꯨꯅꯦ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯁꯤꯅ ꯈꯪꯅꯦ ꯑꯗꯒꯤ ꯌꯦꯅꯝꯅꯦ ꯑꯂꯨꯅꯦ ꯍꯋꯥꯏꯅꯦ ꯇꯧꯔꯒ ꯀꯥꯡꯍꯧ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯅ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯩ ꯀꯣꯛꯁꯤ ꯌꯥꯗ꯭ꯔꯕꯅꯦ ꯍꯥꯏꯕ ꯂꯣꯛꯂꯩꯗꯨꯒ ꯏꯔꯣꯟꯕ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯄꯥꯐꯣꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯇꯨꯡꯍꯟꯕꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯎꯁꯤꯡꯁꯥ ꯁꯤꯁꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯔꯣꯁꯇꯣ ꯑꯗꯨꯒꯤꯅ ꯃꯅꯝꯗꯨꯒꯤꯅꯦ ꯄꯥꯝꯕꯒꯤꯅ ꯍꯥꯞꯆꯤꯜꯂꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯆꯥꯅꯕ ꯇꯧꯔꯛꯑꯒꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯊꯦꯡꯉꯦꯕꯀꯣ ꯑꯣ ꯃꯥꯏ ꯒꯣꯠ ꯄꯨꯡꯁꯦ ꯈꯔ ꯊꯦꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯅꯕ ꯇꯧꯔꯛꯑꯒꯦꯀꯣ ꯑꯩꯅ ꯀꯣꯏꯆꯠ ꯆꯠꯂꯤꯉꯩꯗ ꯈꯨꯠꯁꯦ ꯉꯁꯥꯏ ꯄꯣꯛꯈ꯭ꯔꯦꯕꯀꯣ ꯂꯣꯏꯅ ꯉꯧꯕꯗ ꯏꯔꯣꯟꯕꯁꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯤ ꯆꯥꯍꯧꯔꯦ ꯑꯩꯈꯣꯏ ꯑꯅꯨꯒ ꯑꯩꯈꯣꯏ ꯃꯥꯒ ꯇꯧꯔꯒ ꯆꯥꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯑꯩꯈꯣꯏ ꯕꯥ ꯍꯣꯏ ꯇꯧꯔꯒ ꯑꯩꯈꯣꯏ ꯕꯥꯒ ꯑꯩꯈꯣꯏ ꯃꯥꯒ ꯇꯧꯔꯒ ꯑꯝꯇ ꯄꯨꯟꯅ ꯆꯥꯔꯨ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯕꯥꯁꯦ ꯁꯨꯝ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯁꯨꯡꯌꯥ ꯌꯥꯎꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯂꯩꯇꯦ ꯂꯥꯛꯑꯀꯥꯟꯗ ꯃꯥꯁꯦ ꯄꯥꯛꯅꯁꯨ ꯂꯥꯛꯇꯦ ꯑꯥꯗ ꯁꯨꯝ ꯀꯦꯝꯗ ꯂꯩꯌꯦꯕꯀꯣ ꯑꯥꯗꯩ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅꯤꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏꯅꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯥꯗ ꯂꯩ ꯑꯗꯨ ꯆꯥꯅꯕ ꯇꯧꯔꯛꯏꯅꯦ ꯃꯅꯝꯗꯣ 하와? 간다.
Ngasi ngarang sadra ma'am. Aduh ku sado nungdang ku sama. Cái này ngon lắm cho KapkE. Mà đi hồng. Cái cục cặp nó quê lão cặp này cái này sinh thái của hậu chả Mahi mahi pak yau tu begini, dah full lebar kan tu. Lalu kami am ID ni, ID video se, prank vlog se, namai matam se sangdam ni nè. Hendak tiap pada nak mukbang na tar ya.
ꯑꯩ ꯊꯕꯛꯁꯦ Rồi phải chuyển sạch. Không. Cái bột chua bên đây nè. Chả chút ăn chanh. Mình ạ. Mình phải tổng một cái chút ăn nó đầm. 이거는 비토리야. 좀 술래잖아. 삭히기 bakal hayamaya. Aku bisum kali yak tana. Lipstick kara sangnana. Dum taw lay. Ai kide Ahing pam da. Hoi adu mai mai apam man ko. Dun apam man sai mai một ngata này ai kiểu này có ai pam đây thật mình cái gì được còn bằng cái điện chuyện hà với anh ngầm được ạ ngầm được bây nhiêu em anh cầm được chứ ngầm được ngầm được bố cái hộp rồi chứ quả mất bể lắm chứ mà xem xài này đã quá này qua bây giờ cái má thuồng ở đâu rồi nó mà hay kịp ạ hay kịp gì nè mang thuồng ở đây hay chứ hay vậy mà sao dùng cho thác của con bạn bây giờ thuồng tới bên má hay kịp ạ nhưng mà mình ra với thuồng là vậy thuồng bị man thuồng vậy lúc ấy thôi nên chúng mình mukbang thôi bởi vì video này bị anh sang gì anh sang thuồng á sai vậy giảm cho mà thôi mà sờ ra mà như này ngon cho hai giờ vậy wow ngon mà cụ liền nhưng mà cụ gì à phải màn sai gì rồi nè
ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯆꯥꯔꯒ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ. ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ.